Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau sitting tara leba Manipur Vidhan Sabha gi budget mifam ngasidagi makata na chatharagani ahobu nubita senwa chahi lisingani kulhumdo kumari gi Rajya gi budget savada puthokani Rajya Sarkar na changsiliba war on drugs campaign hena mapangang kan hanaba portable scanner lawnona na ba thawrang leire amashung Rashtrapati Draupadi Murmu na hairi leba ase chakhotnaba anoba lambi pinana ba honabada awangnong poklamdamna chawroba thawdang lawri Manipur Vidhan Sabha gi budget mifam ngasidagi makata na chatharagani March ahum fawo chathagadaba mifam asida thangzan namit ama yauna punna sitting tara legani mifam asi tha asigi ani amasung ahum da Rajyapal Laga Nation gi basanga lunana hogdokhiba adugi makha chatharakpa mifam ni ngasi ahobo nimita sel tungi thorum supuriba Mukhyamantri Nongthombam Biren Singna senba chahi lisingani kulhumdoi kunmari gi Rajya gi budget sabha da puthokani senba chahi lisingani kunithoi kulhumdoi gi supplementary demands for grants puthokani mifam Mari Lenana, Lambi Sato Sasinda Ahong Bukra Leragani Haina, Traffic Control Police Wingi SB na Tok Pachero Laman Hairi. Rajya Sarkar na sangsiliba war on drugs campaign hena mapangang kakan hanaba portable scanner lawnona ba thawrang leire X-ray machine macha asina drug yauna ate polam sing pusilakpa asi khangdokpada chawna mateng oiragani Mukhyamantri gi secretary dangarang pangthokpa thorum amada NAF gi official singna machine asi karamna sinagadagi haibadu Mukhyamantri da utpagalona na anoba technology asina gari yauna ate polam kya gi manungda losinduna purakpa drug amasung nisa gi polam sing khangdokpada chawna mateng oigani Mukhyamantri Nongthombam Biren Hari lam koiba sing hena puning singsinna bagdama pumlem pa senga sagatuna luna na naba part ama chei asigi August fawing manungda ohena ba honari Mukhyamantri na Pumlen Pat amasung Mondu Mahadev ki akoiba mafam sing yengsingki tungda kakchingi tokpa chingda pangthokpa miyangi mitin amada wangang bada Mukhyamantri na hai lamdam asida etias ka sagonari ba mafam kaya marum leiri mafam sing asibu chakot han ba haibasi sarkar asigi tangai fadaba thabakni Mukhyamantri na tiliba miyam da hai paturel sing kanduna thamnaba amasung yarba makai pat ki akoiba mafam singda yumna chingba sajin bidanaba thabak tawroidabani Council of Higher Secondary Education Manipur na loba class 12 ki parikha lagliba tang kulhumdoi sagol sa nimitagi horagani hiramasigi mari lene nangarang pangthokpa pawgi mifam amada council ki chairman TS Ojit Hai class 12 parikha asida punna mahiroi lising kuntra taruk chate tara tare na parikha thagani April ki tarik ama phawba chathagadaba parikha asi center chamakunda pangthokani parikha asi santi leina amadi niyam chumna pangthokna bahonabada sangstan sing amasung mama mapa singna mateng pangbinaba chairman na appeal tawri Mang hai mahiru shina parikha thaba matamda yarba makai aranba pambai sinna ba honagadabani parikha asi pangthok ngai manungda kanagumba amatana ban blockade na chingba tawbidena basu mahangna appeal tawrakli Imphal turage park chawa khangdong na ba thabak ngasi degi paikhat pa horagani Imphal East ki deputy commissioner Kumantiam Dainhan na thokpa cherol amada hai Manipur flood plan joining egg lising mga chamapan humbudra nipan gi matung ina Imphal turage koirengai degi lamlong bazar fawba gi park chawa mafam sing khangdokpa gi thabak chayol khudingi leba pokpa degi sagol se nimit fawba pangthokani survey tawba asida Imphal turage oi thangba nongnom banda konchin gadori ba mafam sing adudi mongjam maiba kul amasung koirengai ni turil asigi ye thangba longnom banda liba mafamna achanbi ngaini Kangpopi Vidhan Sabha Kendra gi oina photo similarities entry gi mari lenena hearing arang pangthokre maduda voter cham nipu taru kokhotpada voter humpuma pan lakhi DC office complex ta pangthoki ba hearing aduda lakhi dabe singi maming electoral roll dagi kakthak lagani hairi VDF personal and Pramananda Singh Sikibag Mari Lena Mui Amana Saba Commission gi misi adugi matang da sizilagani hairi Rajya gi Home Viva ki Commissioner T Ranjit Singh na thokpa cherol amagi matung ina Manipur gi District and Session Judge U Call Singh na sizilagani ningsing ba Pramananda Chandel Zilla gi Chapi Karong Police Station na konba mafam amada popi pambi yanthatnaba chatkibadagi thiba khangdina leraklaba matungda numit kharani leraga jila asigi mafam amada siduna leramba thengnakibani Cherol Dun High Commission ki headquarters Imphal da oraga masigi tizembagi report tha ahungi manungda Rajya Sarkar da kusuna gadabani Malingina tadaba singi nimit ngasi pangthokli building inclusive community for all haibe hiramda nimit asi Imphal East ki khurai sarjo lekai da pangthokani
State Health Society National Health Mission Manipur na sinba thorum aduda Health Director Dr. Khoirom Sasikumar Mangang, State Mission Director National Health Mission Manipur Dr. Somorjit Ningombom na chingbana saruk yagani tabiriba pawasi Akasvani Imphal dagini. Rashtrapati Draupadi Murmu hari leba asi chakhotnaba anobo lambi pinaba honabada awang poklamdamna chawraba thogdang lauri. Itanagada Arunachal Pradesh na mapung phaba raja oikiba chahi 53 suba kuman thoromda saruk yaraduna Rashtrapati hai Varana G20 ki presidency hek paibadigi awang poklamdangi mapung kayada masigi mari lenaba mipam kayamarum pangthokli asigumba mipam asna lamdam asigi kala sanskriti amasung tourism chakhot hanbada chawna mateng oiragani. Nupi da sakti pibagi matang da Rashtrapati hai nupi chakhotrapadi samas asi kaidunung da chakhot pangamloi kunma thoi suba satati asi technology ki chahi chani haiduna samas asi da achumba asengba maike de purukna bohana bada technology sinabagi tangai fadaba lai madugi mamang da Rashtrapati na infrastructure project ani paikhanaba jatra hunki ma nangasi Arunachal Pradesh Vidhan Sabha ge akhanaba mifamda wangangani. La Ganeshan Nagaland ki Rajapal oinangarang wasak lokre Kohima da Labor Rajvan da pangthokpa wasak lobagi thoromda Guwahati High Court ki Kohima Bench ki Judge S Sartona mahapu thabak paibagi wasak lokhi Sri La Ganeshan Manipur ki Rajapal oibaga lonana Nongchu Bengal ki Rajapal oinasu thabak purami wasak lobagi thoromda Mukhyamantri Neferu na chingba saruk yakhi. Imphal phongba pauche singi maruiba paugi da mahuji Wahengbam Rajesh leire Rajesh. Thagachari Chitrabhanu. Pausi singi headline sing amaga iman manadre MLA Dikona Maudagi Dimapur Tamna Sakadaba MST Interstate Bus Service Lamthakre Habesna Hills Hornbill Express Senapati gi ahanbe headline tori. Tamenglong dangarang numidang wairam UR Haki Habesna Tamenglong Times ki ahanbe headline tori. Pumlen Pat amasung Mondum Mahadevi ki Pibam Mukhyamantri na Yengchengkre Pumlen Pat ki Pibam Augusta Phawbada ahongba purak lagani haiba paw sanalaiba ki ahanbe headline tori. एक भारत श्रेष्ठ भारत की मखादा महाराष्ट्र चक्कदब महिरोई सिगिंग टीम मुख्यमंत्री लापथाख्रे हाइबसना मॉर्निंग बेल पीपल्स क्रॉनिकल संगाई एक्सप्रेस मणिपुरी नारोगी थोकदांग मणिपुर मेल इसेल एक्सप्रेस की अहान हेडलाइन तौरे पावसी इरेबाक अमसुंग हुयलन पावदा अनिसुब हेडलाइन तौरे माली अमगी नोमगी खुसुमल लुपा चांगा यांखै हुमदोय ओहेलगा प्राइवेट स्कूल की प्रिंसिपल की नोमगी खुसुमलना लुपा चहुम कुंट्रा हुमदोय पैसा कुंट्रा हुमदोय ओइरे हाइबसना हुयलन पावगी अहान हेडलाइन तौरे लोन सिंगद्रगदी सोसाइटी रजिस्ट्रेशन ककनी लमसु मटकनी नेमचा किगेन हाइबसना पौनफमगी अहान हेडलाइन ओइरे काउंसिल लोब क्लास 12 परीक्षा पांगथोकनब सेम साबा लोइरे हाइबसना संगाई एक्सप्रेस इंग्लिश इम्फाल फ्री प्रेस अमसुंग इरेबाकी अहान हेडलाइन तौरे SIV ga sagona hingliba singna makhoi dabi daksin Imphal da khongjang changsing kre haibasna Tamenglong Times ki anisu headline tore CAU na Farmers First program maud hogdokre haibasna Hills Hornbill Express Senapati gi anisu headline tore Sadan ba mga nomay amasung kulay kaya marunga loinana phagakre haibasna sanalaiba ki anisu headline tore Manipur Vidhan Sabha gi mifam ngasidegi hauragani haibasna Morning Bell gi anisu headline tore Ukrulda thenariba isingi awaba sing ko hananaba Minister Susindro na yengsingre habesna pongnafamgi anisuba headline tori. Nonena National Highway Contractor ta punghumpugi ban kaukre habesna Sangai Express English ki anisuba headline tori. Laikidraba RPF ki President Chaurel gi lana thoram pangthokre habesna naharogi thokdangi anisuba headline tori. Sarkar na thabak paikhalak tabadegi railway gi sengwat sagaliba sing ngasidegi thingjelagani habesna Khanbada matam changani miyangi yenglaga khongjang tapthabiu health director haibasna pung ahungi matam haibasna Sangai Express Manipuri editorial ori Manipurasi narol degi changsilakpa miyoi singi khutongsa bamafam ama oiri haibasna People's Chronicle gi editorial ori Dr. Singi indefinite shutdown haibasna Isel Express ki editorial ori Chitrabhanu Thagachari Rajesh aroibada maroiba pa umukhana sitting tara leba Manipur Vidhan Sabha gi budget mifam ngasidegi makhata na chatharagani ahobo nimita sanba chaili singani kulhumda kunmari gi rajya gi budget sabha da puthokani Rajya Sarkar na changsiliba war on drugs campaign hena mapangang kankan ba portable scanner lainena ba thorang tori amasung Rashtrapati Draupadi Murmu hari leba ase chakhona ba anabo lambi pina ba hona bada awang puklomdamna chawroba thodang lori paulu zeri